졸리. 누가 자더라? cây nó hướng ngay đi hướng ngay tao không đã hướng ngay ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯃꯟ ꯃꯨꯡꯕꯥꯡ ꯅꯨꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯏꯄꯨꯡꯉꯣꯟꯗ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯑꯩꯅ ꯆꯥꯖꯗꯣꯏꯁꯦ ꯖꯦꯟ ꯃꯄꯨꯝꯅꯦ. ꯑꯗꯣ ꯖꯦꯟꯁꯦ ꯀꯦꯖꯤ 2.5ꯅꯦ. ꯆꯥꯕ ꯉꯝꯒꯗ꯭ꯔꯥ ꯈꯪꯗꯦ. ꯖꯦꯟꯁꯦ ꯉꯛꯇ ꯆꯥꯒꯦꯅ ꯆꯥꯛꯁꯨ ꯍꯥꯞꯇ꯭ꯔꯦ. ꯖꯦꯟ ꯉꯛꯇ ꯑꯣꯏꯅ ꯆꯥꯔꯒꯦ. ꯑꯗꯣ ꯆꯥꯕ ꯍꯧꯔꯒꯦ. ꯁꯤꯗ ꯀꯣꯛ ꯂꯩꯔꯦ, ꯁꯤꯗ ꯇꯤꯜꯍꯧ ꯈꯔ ꯂꯩꯔꯦ, ꯁꯤꯗ ꯁꯤꯗ ꯖꯦꯟ ꯊꯣꯡꯕꯒꯤ ꯒ꯭ꯔꯦꯚꯤꯗꯣ ꯑꯗꯨꯗꯣ ꯁꯤ ꯈꯔ ꯌꯥꯎꯔꯦ. ꯆꯥꯕ ꯍꯧꯔꯒꯦ ꯉꯥꯏꯍꯥꯛ. ꯃꯐꯩꯗꯤ ꯍꯥꯟꯅ ꯍꯧꯔꯒꯦ. ꯃꯇꯣꯡ ꯑꯝꯇ ꯌꯥꯎꯔꯛꯇꯦ. ꯃꯐꯩꯁꯦ ꯁꯤ ꯂꯩꯔꯦ. ꯁꯤ ꯃꯐꯩ ꯁꯝꯗꯤ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯊꯝꯕꯤꯈ꯭ꯔꯣ. ꯏꯇꯩꯃꯁꯨ ꯃꯐꯩ ꯆꯥꯅꯤꯡꯉꯦ ꯑꯗꯨꯒꯤ. ꯑꯇꯩꯁꯦ ꯑꯩ ꯄꯨꯊꯔꯛꯑꯒꯦ. ꯐꯖꯔꯦ ꯁꯤꯗꯤ.
ꯃꯇꯣꯡ ꯆꯥꯕ ꯑꯣꯛꯑꯦ ꯁꯔꯨ ꯑꯃꯨꯛ ꯆꯥꯏ ꯁꯔꯨꯁꯦ ꯊꯕꯥꯛꯀꯤ ꯑꯁꯤꯁꯦ ꯁꯤꯗꯤ ꯁꯔꯨ ꯅꯠꯇꯦꯗ ꯈꯪꯗꯦ theo dần lên đây là sâu không ăn này ông lấy hạt thì cái nông khai chứ nào hạt thì mà màu chứ nó còn ngồi được tặng khai mới luôn rồi tặng khai ngon ôi nhiệt ép chân nha 서로 막 타바키 서로 같다 이래도 아저씨 와인 넘칠락더라 실탄 막 넘버 ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯗꯣꯏꯒꯦ ꯖꯦꯟꯗꯣ ꯀꯦꯖꯤ 2 ꯃꯈꯥꯏꯅꯤ ꯑꯗꯣ ꯑꯃꯃꯨꯛꯒꯨꯝꯕꯗꯤ ꯂꯦꯝꯕ ꯃꯥꯜꯂꯦ ꯑꯗꯣ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ